ngasi chathagi assembly ki budget session da demand for grant taru ki apun ba senfam lupa koti lishing mari ga chama mau drama pan lakh marfu ga tare ka lishing hupu ga mathoi house na yena ba laitana pass tawkre Chief Minister Nongthongbam Birena mobile laboratory on by lab by service hongdokre manung hanjin ba mafam singda transfer tawrakpada wanomba gi chatnabi thadok piu haina appeal tawrakli Hauzik Sathariba State Assembly mifamda MLA humpuna Citizenship Amendment Bill ki mayokta lainaba warep lawgadabni haina All India Trinamool Congress Committee Manipur State Unit na khangalakli Faidinga New Primary School Nisa Saba Singi Mayai Kaba Chinjak Safam Ole Athuba Matamda Midyeng Changbinaba Laikai Miyamna Mari Lainaba Singi Pukning Chingsilakli Indian Airspace Violate Tawbakidama Pakistan Air Force ki F-16 fighter jet ama Indian Air Force na Nowshera sector da kapthakre Amasung Manipur State Kala Academy ki nifuga tare suba All Manipur Sumang Lila Festival lisingani taraga nipan taraga mapan Governor Dr. Nazma Heptullah na iboya ama Sumang Lila sanglenda hodokre Mayambu kurumzari adom na yengbiriba Impact News ni ay momoka salam na hauzi pungza si faubagi maruiba pausing miyam de pizari Manipur Legislative Assembly ki chathariba session ki ngasi taruk ni chanba numita demand for grant taruk ki apunba senfam lupa koti lishing mari ka chama ka maudrama pan lakh marfu ka taret lising humfu ka mathoi pass tawkre Indo Myanmar border da lana logi wangmata state asida changlakpa mitop thingnaba chang naina patrolling chathabata natana changlakpa sing yengsinba ki thabak chathari ngamkhai paring da khundariba mioi singshu chang naina verification tawbaki thabaksu chathari haina Chief Minister Nongthongbam Birena House ta thamki Rohingya sing changlakpa issue ga mari lainana MLA K Ranjit na pukhalakpa wafam da Chief Minister Nongthongbam Birena Rohingya gi issue asi national wide issue ni hauzik fawbada state asi da changlakpa Rohingya humdraga mapan lom phagatpa ngamkhre logi oiba phagatfam thokpa thabak taw Thoram Singh Paikhatuna Rohingya Yankai Ganithoi Amadi Halhan Krehaiki Mifamaduda MLA Okram Henry na State Asigi Miyam na Mapanda Chatpa Maru Oina Ana Layengi Chatpada Laifam Chafam gi Thengnariba Khudong Chataba Asigi Damak Manipuri Bhavan Sabagi Matangta Wafam Pukhatki Pukhalakiba Wafam Adu Chief Minister na Ana Layengi Damakta Atopa State Singda Chatpada Thengnariba Khudong Chataba Kaya Laingaki Maikai Dagi Tauba Yaba Hotnaba Yaba Pumnamak Hotnari Haina House ta thamki Out of 79 gi manungda 52 hangrabanina 27 si husi karai da leiri kharana hangraga kharana thamhoribagi maramsi karigino Rohingya singse ayamba aikhoi da sangai si aikhoi da thengnagri si ayamba na more side rom da gi sangpa ayamba thengnaki jiri side da gi su khara yaugi da bunate and moi si phare valid documents ing yaugdo baina ayamba the FIR side to kanda moi si foreigner ek ki makhada concern police station da aduga moi si court puthoga court ki judgment du gi matungina moi da ain du gi foreigner ek ki makhada moi da NDP adugi lawyer ba matung on completion of their terms of sentence Tadoki bani hujiki 59 se ado atoppa sina mogi tabam sentence timing do loidri baidar sang sai egi haitare sto yes hai se karai waidano adugi detail matang thambi ba yagadra Mumbai gi sidi almost akoi plot ka loina dana ba 33 lakh sama so koi deposit ka tawdana ado gai na tawdana PDA da interest orkanda PDA gi chairman honorable member Robindro aina chithi iraga kenogi Maharashtra gi CM unadana husiki plots ka je identify toguna yamba loisala asima ado sabagi si ekoina state government gi paisa leitamina masi kramai tawsige company gumba kari gumba keno tawraga interest tawraga PPP model da tawhanjira kholanjira ina adugi active consideration lai
State asigi ching amasung tam animakta lairiba laingaki mahairoisang khudingmaki infrastructure repairing taunaba CM ga tanaduna school fagat hansigi budget ta hapnaba thaurang taure haina Education Minister TS Radheshyamna house ta phongdokre. Education ki demand for grant ta opposition MLA singna makoi gi oiba policy cut pukhatuna wafam kaya thangalaki. Minister Radheshyamna thangalaki ba wafam sing atuki paukhum oina state asigi leiramliba education sector ki fibam asi onthokpa fibam amada leiramle haibasi pumnamakna khangnaraba wafamni state asida paliba laingak asina Telaba matam asida education sector asi khumang chawshinaba phagatnaba hiram khudingmakta hotnaba yaba hotnari education haiba si state asiki future ni maram asina political gi oiba wakhalon thadok amaga cooperation pinaduna education sector asi hena khumang chawshinaba phagatnaba hotnamina si haina house ta paujel ki Sahi tramar motion lama mayam policy am to tawdan tawrama mayam pai leram mayo madagi problem nang asi ai nang asi mayam mang chopan nang jese kasu kai de ai education pai jaru mina adu masi mayam si chung thorok kodin matam changani textbook se magi syllabus curriculum jidum hong lepte ara NCRT dagi CBSE pire akoi SCRT ram thadare bo akoi committee ma lei expert mayam yor local components sum yahun gadoba aduga yahun kholan mi tawusta madu semdok sin tawrokana moin sahi amani lere hek adu hapo adu tawroin tawrokgi neinering inde kitang thiengba mapan gi aso pham na complete doklong pithokragadi irai laiba adu hanade khoi local gi press macha singje moi singso kitang empower tawbidradi hana tawjar leramani na phajana tawnai moin tawram tholo mulla piruragadi madu so pharak ta gadoba adu mayam nu leiba factor mayam nu tawbani sai oja wat pagise Mas kuirabani honorable minister the director ke mayam na su hai base akode khoi government khanna bas yam khanna bani ada lairiba situation sida tak he hapodu ngai te tabun adu education ne je mayam na sai concern no biri do hayeng lai tamge ya ponte horen kanura wa goza le ra lai tamge ya di haiba potu yam sume aduna khoi yam athubu da haitar yam athubu da hojiki B.Ed loiba khotpa adu gumadu thibagi process tu madu sang besidang sai honorable minister hai ki ba ko ki assistant kano teachers kumba adi ngasai gi assist ong na ba or kari ba ngasai language am sen teaching assistant sugum gi type ta tawra kanda huski wali ba khara loina natra gasu maximum koi tangai phanna koja ka amon ko na ga ge ru tawra ga ba upper primary gi kari gi do koi athu bu da madu makeup tong na ba koi tawjage na maina house thamjage Manipur ki manung hanjinna leiba mafam singki miyam da ana layengi khudong chawa phanghanabagi wakhalon da ngasi Chief Minister Nongthombam Virena mobile laboratory on by Lavite service hodokre loinana Janems ki ladies hostel number 2 Jan hostel number 3 amadi infectious diseases center sanana ba urep uyungsu tamkre Lavite service hodokpa amadi tongan ba infrastructure sing sanaba urep uyung tambaki thoram adu Directorate of Health Service and National Health Mission amadi Janems Society ga khusamnaduna Janems ki auditorium da pangthokibani Lavite service asi Manipur sin bathungna mathau tauna ba punna masing marfuga manga thamgani masigi manungda ahan ba phase ki oina ngasi Lavite kun Chief Minister na hodokibani Ahan bagi oina Imphal East, Imphal West, Bisnupur amadi Thaubal district da Lavai ani thamgani loinana atai lemhauriba district singda Lavai amamam thamgani ngasigi thauram aduga mari lainana Chief Minister na hai Lavai sing asi lab marfugan nipan ani yauna mathau tawgadabani maramasina Manipur ki manung hanjinba mafam singda mathau tarakpada lairiba staff singna transfer ge wanomba na chingba tawbiganu chahi ani khudingi transfer rotation tawgani haiki loinana ECG amadi tongan ba anabaga mari lainaba test kaya tawba yahalliba Lavite na hospital yaurakpa ngamdaba lairiba manung hanjinba mafam singi miyamda khudong chaba piragani haiki Hospital the puraga test over him. The government is no so many new things has been facilitated. High diagnosis to rims the jenims the free the dialysis to how the free the fund. Masi atay jaga the lapang the fundry. Adu de queen sum coach at Hatrakana. Kramai to Kongang the lady, but Arapasing the lady missing Sidai the jenims the fungiver rims the fungiver facilities in share. Moi the fungaya and get the gay guys cook to me. Other Wigi Manipur Gumbai, I'm a tarrant geographically, I'm the difficult labor, heavy vehicle
hospital sangba yadaba ambulance sangba yadaba jaga dadi kari tawba tage guys adu dani akhona si lawsi si tawrasi na manung da khungang do leba masa safety tongning ba test tongning ba hospital da kari da private da natraga koi jenims lakpang amje da bising dugi facilitate tongdoine maximum 2 years hariba laboratory technicians si sing da tabo ro tam da tabo ro sahi ani ni gi rotation da ta howa Citizenship Amendment Bill की मायोग ता लेना बा नागालैंड स्टेट असेंबली ना वारेब लौकी बगो मणिपुर की MLA हुम्फू नसु हौजिक चथरिबा स्टेट लेजिस्लेटिव असेंबली की बजेट मिफमदा बिल असिगी मायोग ता लेना बा वारेब लौनबा होटनगदबनी हाइना ऑल इंडिया तृणमूल कांग्रेस कमिटी मणिपुर स्टेट यूनिट ना पुनिंग सिंगसिलकली संजेंथोंगदा लेबा मणिपुर यूनिट की ऑफिस दा पाउमी सिंगा उनबदा पार्टी असिगी स्टेट कन्वेनर डॉक्टर TS इनाउ चाना हाइखिबदा लाकदौरिबा लोक सभा मिखलदा AITC मणिपुर यूनिट याउना वाखलोन मानबा पॉलिटिकल पार्टी निपान सेमखिबा सेकुलर डेमोक्रेटिक फ्रंट ना इनर अमसुंग आउटर अनिमक्ता मिरेप पुथोकनी लोइनना मिटै मैटैना शेड्यूल ट्राइब लिस्टा चन्ननबा डिमांड मार्च अहुमदा चटकदौरिबा मियामगी खोंगचत्ता AITC ना मपुंग फाना सौगतुना सरुक यागनी लोइनना फुरुप असिना ST लिस्टा चन्नबगी मतंगदा कुपना खना नैनादुना लोक सभा मिखलगा मरी लेनना पार्टी के मैनिफेस्टो दा हापननबसु होटनगनी हाइखी सिंग अमसुंग तमदा इनर अमसुंग आउटर दा कोई सेकुलर डेमोक्रेटिक फ्रंट मणिपुर की लोक सभा की मिरेप सुखसोई सोइदना थादोगनी फ्रंट की मिरेप असि करंबा पार्टी दा लेपकदगे हाइबदुदी हौजिमकी ओइनदी कोई लाइते कैंडिडेट ओइगदोरिबा मी मसादुना डिसाइड तौजरसनु हाइदना पॉलिटिकल पार्टी निपान की वारेप अमगी मतुंगिना फ्रंट की ओइबा मिरेप पुथोकबा हाइदना वारेप लौजरे हौजिक फावदा चिंग दा मिरेप ओइगे हाइना मियोय अनि लाए तमदना अहुम लाए कनादा करम मियोय दा फ्रंट की मिरेप ओइना थादोकलगदी हेना फगतगे हाइबा अखोइगी फ्रंट नसिना मखाताना याम कुपना खना नैनरी लौ सिंगु चौखट हंदना लमदम असगी सेल थुम की फिवम फगत हनबा ngamloi haina राज्य सभा की MP के SS भवानंदन फोंदोखरे मणिपुर इंस्टीट्यूट ऑफ मैनेजमेंट स्टडीज की कॉन्फ्रेंस हॉल दा एग्री बिजनेस पोटेंशियल ऑफ मणिपुर हाइबा हिरमदा नुमित निनी चुपना चथगदबा नेशनल सेमिनार हौदोपकी थौरमदा वाफम असि फोंदोखिबनी थौरम अदुदा भवानंदना हाई हैरादगी हौरगा वागी पोथोक फावबा पुथोकलिबा लमदम असिदा मार्केटिंग की लमददी खुदोंग चादबा कया मायोकनरी Manipur Technical University amadi Indian Society of Agricultural Marketing ISAM anina sinduna seminar adu pangthokibani. Whatever we produce, we have it. More than that, we have not looked beyond agriculture as a business. That's where we have lagged behind. And being landlocked, we also have problem in the connectivity. All this giving a thought, I mean, all this will be done right. Once we have the problem of the land being solved, and we have to identify what kind of crops that can be grown and that can be sold easily in the market. Taruk Suba Assam Rifles na sinduna ngasi Langthabal Kendra gi manung channa Lilong Chajing Mamang Laikai da nomagi oiba veterinary camp pangthokre camp adugi sharuk ama oina mobile field veterinary hospital ama hangtuna maikai adom da leiba yumda yokpa sasal singi anaba check up tawpa hidak kapthokpaga loinana lemna hidak lanthak yenthokhi. We had projected this case, and today I am very happy that we have been able to organize this veterinary camp, and mobile veterinary clinic has come over here, and the response that we have gotten from the village are very encouraging. And times to come, seeing the response, we will be organizing such veterinary camps at various locations in Imphal, so as to provide necessary medical treatment for the animals, for whom the care is not as much as which is prevalent for the individuals who are there in the villages. So that is what our basic aim is, and that is why we are organizing this camp over here. Huina singba mayam jidaju ngawrak bakholakpa se lekai da kai da khudong thingai woi ba maramna chugum jidgi ngak thok no ro bade na khoina hana masigi tangai phado je khanjaraga khoina medical camp je pangthok chabade Assam Rifles su khoina mapam khudimakta mayam gi society ga samaj ga nakna moi thabak chumba mayam action je local pirakpa je khoina di mo welcome tawi kai do afaba khongthang amane lawe. Ngarang pangthokiba MPSC na lauba SO exam ki question paper yenthokpada February 19 ki paper oina yenthokiba amadi syllabus ki chaye naba kaya lakliba asi
koknanaba exam asi makoktagi pangthokadabani haina Students Union of Kanglaipak Shuk ki cherol amana khangalakli Bisnupur district ke manungda laiba fishabi amadi artisan lishing amada fi sananaba lum amadi matchin lishing ama pinanabagi pandamda charai fishakol scheme hodokre scheme adu Bisnupur Urban Cooperative ke Chief Executive Officer M Koro Hanba Luwangna hodokibani 26 sector Assam Rifles की मोरे बटालियन ना UNLF की एक्टिव काडर अमा फारे हारी थाजबा याबा पाउ की लिखुन अमा की मतुंग इन्ना 26 सेक्टर असम राइफल्स मोरे बटालियन की विजिलेंट टीम अमा सेमदुना UNLF यावी हाइरिबा मियोय असिगी मरी मखोंग थीदुना लाकपका लोइनना UNLF की सेल्फ स्टाइल प्राइवेट थौचोम जीवन हाइरिबा मियोय असि फाखिबनी चही कुनगा हुमदोइरोम सुराबा थौचोम जीवन असि मोरेदगिनी महाकना फोंदोरकपगी मतुंग इन्ना महाक इंग्लिशिंग अनि तरागा निथोइगी नोवेम्बर थादगी UNLF दा याउदुना था अहुम की बेसिक ट्रेनिंग लोइरगा ओवरग्राउंड दा थबक तौबा मियोयनी हाइरी Imphal West District ki commando team amana ngasi ayu pung 8 ka minute yankhai dagi na 9 ka minute nifu fauba nagamapal gi Hindu hotel dagi na Jalal crossing ki side animakta thi humba ki thabak chathakre thi humba adu da mafam adu ki miyoy chamri ga humdra ke verification chathakibada masagi shaktak che yaudaba miyoy tara ka taruk fagat khibaga loinana makhata ba wahang pahung chathanaba city police station da sinakre hari Ayushman Bharat ki makhada Prime Minister ki letter singa CPM-JAY ki beneficiary singda yenthokre yenthokpagi thauram adu Basikong Gram Panchayat na sinduna Basikong PSC da pangthokibani Matang swais the break amalozage break ki matungda Pradhan Mantri Awas Yojana ki makhada Housing for All Highway scheme leijarabasu ningombam pikpi amadi mahaki machanupi mandana kai amagi makhada changjafam lauduna leibagi akhanaba report amadi Manipur amasung malem gi tongan tongan ba ipausing puduna lakchege Impact News bu meeting taduna lebiu mayam bu amuka na taram na okchari bulletin asigi makhata ba pau miyam da pizari Prime Minister Narendra Modi ki Pradhan Mantri Awas Yojana ki makhada Housing for All Highway scheme leijarabasu ngasi mag ningombam pikpi amadi mahaki machanupi manda kai amagi makhada changjafam lauduna leiri hiramasigi matangda Impact News ki akhanaba report ama Masagi chahi yankai mapan churabi miyang mimana drabi ningomam pikpina mahaki amata poksabi mimana drabi ningomam manda chahi kuntrek kaloinena lamlai kendra gi manung chana huidrum awang lekai da leiba ningomam sanjit ki yungi phau thamnaba kayemagi makhada chahi tara hena yamna mong maril taduna punsi leli pokpadagi mimana dana male masida khongdarakhiba manda sahada marifutra mental impairment oiduna Ningthina hawat kangkhat pangamdabagi awaba ma mayoknari masasu mimana daba ma oidunasu mapung marai pharabi machanupibu karida soikidage haiduna mama ma oina pikpina machabu kayesi gi makhada sapchana naukonduna thamli Asi chak charabo chare kai jang chage hawa tum chai sida chai ngarang nung yam chubudu nung chotro kha kanana pijegi chaksibo wana thabaka disu bangambro nangde chan pijdi imana haiba imbro inge ille mara mokro mo chan pije kyam nungsiye kari haiba di lege ha iya hang chaji na kanga chikta bida nong chota bida liningdro do leite khoi pisa ta Ningomam pikpi amadi mandabu changjafam amadi BJP thak tawriba ningomam sanjit ki loinabi ningomam ongbi sanatumbi na hai mane pikpi amadi mandabu mahaki maikaidagi BJP thak tawba ngamba natana ahenba mama macha ani asigi leinanaba wafam chaba yumama sabagi pangal sakti lejadi mima nadraba mama macha ani asigi oina lengak na piba khudong chaba kharadang oirabasu phanghanba ngamnaba haiduna disability certificate Aadhaar amadi voter ID fawba sajare adubu ngasi fawbada
ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯄ꯭ꯔꯙꯥꯟꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯅꯕ ꯀꯌꯥꯔꯛ ꯍꯥꯏꯖꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯤ ꯍꯥꯏꯅ ꯁꯅꯥꯇꯣꯝꯕꯤꯅ ꯅꯤꯡꯉꯝꯗꯅ ꯊꯝꯂꯛꯂꯤ ꯃꯕꯥꯅꯤꯁꯤ ꯁꯨꯝ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯃꯥꯡꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯃꯕꯥꯅꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯕు ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅꯁꯨ ꯑꯩꯅ ꯌꯥꯝꯅ ꯃꯣꯏꯕు ꯆꯦꯛꯁꯟꯅ ꯑꯩꯈꯣꯏꯒꯨꯝꯅ ꯊꯝꯕꯗꯤ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯂꯩꯇꯕ ꯑꯣꯏꯕꯅꯤ나 ꯑꯩꯁꯨ ꯏꯆꯥ ꯌꯥꯝꯃꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯕꯗ ꯃꯕꯥꯅꯤꯒꯤ ꯑꯋꯥꯠꯄꯗ ꯑꯩꯅ ꯃꯦꯟꯕꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯔꯤ ꯃꯈꯩ ꯑꯍꯥꯎꯕ ꯆꯥꯔꯁꯨ ꯍꯥꯎꯇꯕ ꯆꯥꯔꯁꯨ ꯄꯨꯂꯞ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕꯗꯒꯤ ꯃꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯊꯝꯖꯕꯅꯤ ꯅꯤꯡꯉꯣꯝꯕꯝ ꯄꯤꯛꯄꯤ ꯍꯧꯖꯤꯛ ꯀꯥ ꯍꯦꯟꯅ ꯊꯕꯛ ꯑꯋꯥꯕ ꯁꯨꯕ ꯉꯝꯗ꯭ꯔꯕꯁꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯖꯣꯕ ꯀꯥꯔꯗꯀꯤ ꯊꯕꯛ ꯌꯥꯎꯕꯗꯒꯤ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯈꯔ ꯐꯪꯕ ꯉꯝꯖꯔꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯃꯥ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯤ ꯃꯟꯗꯥꯒꯤ ꯂꯩꯈꯥꯏ ꯇꯥꯕ ꯌꯨꯝꯐꯝ ꯑꯃ ꯁꯦꯝꯕꯤꯕ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯂꯦꯡꯗꯕ ꯁꯦꯟꯐꯝ ꯈꯔ ꯂꯩꯉꯥꯛꯅ ꯐꯪꯍꯟꯕꯤꯔꯕꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯈꯔꯗꯪ ꯃꯤꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯁꯅꯥꯇꯣꯝꯕꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯇꯦ ꯖꯣꯕ ꯀꯥꯔꯗꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯑꯗꯨꯒ ꯄ꯭ꯔꯙꯥꯟꯗꯁꯨ ꯑꯩꯅ ꯆꯦꯁꯦ ꯄꯤꯁꯟꯈꯔꯦ ꯃꯕꯥꯅꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯍꯣꯏ ꯃꯥ ꯊꯥꯖꯤꯜꯂꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏ ꯑꯗꯨꯒ ꯊꯥꯖꯤꯟꯈꯔꯦ ꯅꯠꯇ꯭ꯔꯒ ꯊꯥꯖꯤꯟꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃꯗꯤ ꯑꯩꯁꯨ ꯀꯨꯞꯅ ꯍꯪꯉꯨꯗ꯭ꯔꯦ ꯃꯣꯏꯒꯤ ꯊꯥꯒꯤ ꯁꯣꯏꯗꯅꯕ ꯈꯔ ꯂꯥꯛꯑꯒꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯅꯥ ꯑꯌꯦꯛꯄ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯗꯕꯨ ꯑꯣꯏꯔꯁꯨ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯑꯣꯏꯔꯁꯨ ꯃꯕꯥꯅꯤꯒꯤ ꯐꯤꯔꯣꯟ ꯆꯥꯛꯂꯣꯟꯃꯛꯇ ꯑꯣꯏꯔꯁꯨ ꯑꯋꯥꯠ ꯑꯄꯥꯗꯨ ꯃꯣꯏꯅ ꯈꯔ ꯃꯦꯟꯕꯤꯔꯛꯑꯒꯗꯤ ꯑꯩꯅꯁꯨ ꯈꯔ ꯍꯣꯠꯅꯖꯔꯒ ꯉꯝꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯃꯕꯥꯅꯤꯒꯤ ꯑꯣꯏꯅ ꯍꯥꯎꯁꯤꯡ ꯂꯣꯟꯒꯨꯝꯕ ꯂꯥꯛꯑꯒ ꯁꯥꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯏꯃꯥ ꯄꯤꯛꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯟꯗꯥꯅ ꯀꯩ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯑꯁꯤꯃꯛ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯈꯨꯟꯅꯔꯕꯒꯤ ꯃꯆꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯊꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯏꯃꯥ ꯄꯤꯛꯄꯤ ꯑꯃꯗꯤ ꯃꯟꯗꯥꯒꯤ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔꯗꯪ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯁꯥꯐꯒꯗꯕ ꯐꯤꯕꯝ ꯑꯃꯗ ꯊꯝꯁꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯄꯤꯕꯣꯒ ꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯚꯛꯇ ꯇꯧꯔꯝꯕꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯍꯨꯏꯗ꯭ꯔꯣꯝ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜꯁꯤꯡꯗ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯅꯕꯒꯤ ꯑꯦꯁꯦꯁꯃꯦꯟꯠ ꯀꯦꯝꯞ ꯑꯃ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯇꯦꯡꯅꯧꯄꯜ ꯑꯃꯗꯤ ꯍꯦꯜꯊ ꯁꯥꯔꯚꯤꯁ ꯃꯅꯤꯄꯨꯔ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯇꯦꯡꯅꯧꯄꯜꯗ ꯀꯦꯝꯞ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ Tagelda Leiba Government Ideal Blind School Amadi Deaf and Mute School Bu Higher Secondary Gi Thakta Onkhatpa Amadi Awatpa Oza Singh Happy Daba Yauna Disability Mahairoi Singhi Fangadaba Chakthung Singh Matam Chana Fanghangadavani Mayokta Disability Mahairoi Gi Mama Mapa Amadi Oza Singh Na Changsilakpa Khongjang Matam Khara Handokre Amaromda Taliba Demand Asi Thabakta Onthoknabagi Thazaba Cherol Ama Ngasi Nungtil Directorate of Social Welfare Gi Director NG Utamna Pirakpadagi Tha Ahum Khongjang Sangsinba Handokle Haina Parents and Guardian Council of Persons with Disabilities Manipur Gi President Thangjam Sarat Kumarna Paumi Singda Phongdokre Manipur Press Club ta Paumi Singa Unabada Mahakna Makha Taraduna Karigumba Director NG Utamna Pirakliba Thazaba Asi Thabak Oina Pangthoktrabadi Henna Kanba Khongjang Sangsingani Haiki अकोइना चथजरपा सिडेंट प्रोटेस्ट पेरेंट्स एंड गार्जियन काउंसिल फॉर पर्सन्स विथ डिसेबिलिटी ना तांगकुमदगी चथरकपदु ngasiदगी अकोइ सोशल वेलफेयर डायरेक्टर दगी अइबा टाइमलाइन यावबा अकोइ की डिमांड सिंग दुबु फुलफिल तौनबगी पिबिरकपदगी सस्पेंड तौरगा था अहुंगी थमजरे मरमदी माना पिरेबिसे था अहुंगी मनुंग सी तौबा हैना माना पिरई रिटर्न डॉक्यूमेंट अमा ओइना अदुबु लाइव फबदी सिदा जॉइन तौरिबा डायरेक्टर एनजी उतम हैबसिना attention pibidana mana yam kana initiative lawbirakpasimak akoina nungai phongdoksari thagatpa phongdoksari Imphal West District ki Lamsang Assembly Constituency ke manung channa Faidinga khulda lupa lakh taraga mangarom changna sakhiba Faidinga New Primary School drug safam ole Impact News na school adu da chattuna yenglubada school adugi veranda ka ama amasung toilet Nisha Chafam Oina Sizin Narambagi Mawongda Leramki School Asigi Classroom Ama Nisha Chafam Amadi Yu Thafam Ontoklamle
toilet su tongan ba drug makhalsing sizinaba loiraba matung hungdoklambagi potlam kaya leiramki khul adugi maira paibi amasung khunja singna school adu athuba matamda Manipur laingak na mityeng changbiu haina appeal tawrakli loiran thamiro school aje abidre furniture items materials damta leite oja su leite sarkar sina miyeng changbiroi daba targadi kaigi club ki kana gadaba kaiguma thabak tharamda khoi season najarage maina akhoi gi primary school lama phajinga sida sabirame kunji loichandabana maram oiduna nisha jabham amati drug kafam yaksambum oidana leire mafam asida leiriba ayamba akhoi gi प्रजा सिंजी सुगा चाबा ngathane kon gyari akoi government school le aim tawjabani tumba ma khata ngai school sabiramaga yengbida basida akoi atei atei da paisa tingna mayam ma awaba mayong na school gi matangda Indian Air Force na ngarang Pakistan occupied Kashmir lansinduna terrorist group Jasai Muhammad ki training camp ta landa khraba matung ngasi India na Pakistan ki fighter aircraft ama India gi nongthak lansilakpagi dama kapthakre Pakistan asu India ki fighter aircraft ama kapthakibaga loinana Indian Air Force ki pilot ama phakraba matung Pakistan ki Prime Minister Imran Khan na waroishin purakna ba wari sanasi haina khud tingthorakre Pakistan na Indian Air Force ki pilot ama phare haina video ga loinana thadoraklaba matung Indian authority na su Indian Air Force ki MiG-21 Vision aircraft ama Pakistan ki fighter aircraft sing takthoknaba chathakiba action da kaikre loinana pilot amathiba khangdri haina phongdorakre Manipur State Kala Academy gi nifuga tare suba All Manipur Sumang Lila Festival lisingani taraga nipan taraga mapan ngasidagi iboyaima Sumang Lila Sanglenda Governor Dr. Nazma Heptullah na haudokre loinana mamang chahi gi nifuga taruk suba All Manipur Sumang Lila Festival lisingani taraga tare taraga nipan gi makok mathang takraba artist sing dasu governor na mana lanthokre ngasidagi hauduna pangthokliba festival asi nupa amasung nupi lila party punna kunga mathoina saruk yaduna March 13 fauba pangthokadabani festival asi haudopagi thauramda Manipur State Kala Academy ki chairperson su oiriba Governor Dr. Nazma Heptullah na phongdokhibada Manipur State Kala Academy na sinduna pangthokliba Sumang Lila Festival asina maram oiraga Sumang Lila gi masak henna thokhan bada achauba mateng oiragani amadi artist singi haitoi singthoiba sing miyamda uthoknabagi mafam amasu kanba ngamlagani haiki haudokpagi thauramda saruk yaraduna art and culture gi commissioner M Lakshmi Kumar na phongdokhibada art form makhal asi hena chawkhatnaba mari leinaba khudingmakna hotnaba mathau tai haina phongdokhi Over the generation, it has evolved not only into a popular entertainment medium for the common man, but has also become a powerful medium for the mass education. In the earlier days, Shumangalila groups contributed to the promotion of the humanism, tolerance, confidence, devotion, truth and justice through their performance. They had not only adopted Shumangalila as their livelihood, but also contributed their best for the betterment of society. This need to be remembered by the present Shumang Lila activists with gratitude. I am happy to learn that the present day Shumang Lila have been trying to focus on the issues of the moral values, unity and integrity, as well as brotherhood and friendship among various communities in the state. Kundrakpam Assembly Constituency ki manung channa yumnam patlau gi lambi khong mathakta paikhatliba slab culvert shabagi khong thangda Peace and Development Coordinating Committee PDCC na thabak lephanba laibak thibani thong asita natana khul asigi chakhwat khongthang khudingmakta committee asina lanai nungai natabagi mawongda athingba pirakpana khul asida PDCC khongul tarakpada athingba thamle haina yumnam patlau gi khunja singna phongdorakli thong asariba mafam aduda paumi shinga unabada khul asige Morning Star Club ki General Secretary athokpam thoibana English singani taraga nipandagi shaba hauduna saruk ayamba loishilaklaba thong asi loop asina athingba pirakpadagi shaba lepani haina Minister Bishwajit na Assembly da Fongdok Lubadagi PDCC na Minister asibo Assembly Constituency asida changbada athingba thamkiba laibak thivani
Thengkhang kayada ayetpa athingba piriba PDCC hairiba loop asi khul asina athingba thamle thong shabada athingba pibana thabak asi loidringai chairakta thoklakpa khudong thiba thodok singi daita PDCC na pugadabani haina mahakna makhata na phongdokhi Koi house na zu handak ta koi service orji na masi lo shallagani haibagi chap chaba kaino du mana zu phongdok pa lai grabani adu phongdok pa nuwa laga koi BDCC na press conference tawdana haiba thongji adu da ngasagi makhong du maram warga adu da sum hairaga koi sar bisorji bu ju khundraphong kendra dagi ma boycott tawji koi yaningde loinana akhoi khungang sida PDCC na lanai oina kanagum kharda nuai nadraga akhoi thabak si development tawrisida akai piba man makhai ui maram masina akhoi ngasi akhoi khungang sida leijari ba akhoi club nisaban aduga village development committee na pullaga akhoi warayam luxury madudi akhoi PDCC akhoi khungang sida boycott tawre Hauzik sanabagi pau Hero Second Division League ki match amada hayeng Trau FC Kwakatel amadi Mohammedan Sporting anina lamba taunaragani All India Football Federation ke meeting makada hauzik chathariba Hero Second Division League Group C gi hayeng Khumal Lampak Sports Complex ke Man Stadium da Trau FC Kwakatel na yumbu oiduna away team ama oiriba Mohammedan Sporting ga akan balamba taunagadauri League asida Group C ki Kanglupta Trau FC Kwakatel na match mari shana kiba matung away match ani mai paklaga home ground da match ani maithiba nangduna point taruk fangduna leibaga loinana Mohammedan Sporting na match mari shana kibada point mari fanglaga lairi hayeng team ani asina makoi gi oiba manga suba match sing asida akanba mawongda lamba taunanaba team ani na sem saba loikre Tare suba led Koijam Yaima Memorial Veteran Football Tournament ta tapasa tabungkok mai pakre ngasi akampata leiba 11 Star Sporting Union ge sanabungda sanakiba tournament asigi tarahumdoi shuba league ta tapasya tabungkok na IEVSA Brahmapur Mangjingbu Panjil ani amada maithiba piba ngamki akampat Veteran Football Association asinduna chathariba football tournament asida team taraga humdoina saruk yari hayeng makhataba league match ani shanaragani MSFC Haingang amadi Langai FC Nongpok Sanjenbam Anina Mapan Suba Chalau Cup Lamlai Kendra Village West and Invites Men's Open Football Tournament ke final da lamba taunaragani ngasi Chalau Youth Union Club ki sanabung da sanakiba football tournament asigi ani shuba semi final da Langai FC Nongpok Sanjenbam amadi Sekta FC Team B Panjil ani chanaduna match asi draw tabadagi kick from penalty marks na tournament asigi final changnabagi laibak lepada Langai FC Nongpok Sanjenvam na penalty da panjil taruk aduga Sekta FC Team B na penalty da panjil manga khak chanduna Langai FC Nongpok Sanjenvam na Sekta FC Team B bu panjil nipan tareta maithiba piramlaga tournament asigi final changki Chalau Youth Union Club na sinduna chatharakliba football tournament asida team kunga taruk na group taruk thok na khaidoktuna league match sing athoi ahen tanaki Ahanba BBM Memorial Trophy Veteran Football Tournament ngasidaki pangthokpa hokre United Veteran Football Association Manipur gi meeting makada Imphal East Veteran Football Association sinduna laikhidraba S Brazavidu amadi W Muhindro anibu ningsingba oina ngasi SWC Nungoi gi sanabungta pangthokpa hokibani tournament asigi ngasi sanakiba ahanba league da FLAM Imphal na Imphal East Veteran Football Association Salan Thongbu Panjil ahum amada maithiba piki chathariba football tournament asida team nipana saruk yari hayeng ATVFA Thangmaiban amadi Sangai FC Thangmaiban anina lamba taunaragani
यूनाइटेड अरब इमिरेट की अबू धाबीदा मथंग थागी तरागा मरी दगी पांगथोकदौरिबा तरागा मंगा सुबह स्पेशल ओलंपिक वर्ल्ड समर गेम्स 2019 दा मणिपुर दगी एथलेटिक्स अनि एन हेरोजित सिंहा अमदी एल चित्रा सरुक यारगनी एथलेटिक अनि असिगा लोइनना कोर्स अनिना अबू धाबीदा चत्तुना ट्रेनिंग अमदी इक्विपमेंट लैबदा लमदम असिगी पुक्चेल चावरबा सिंगना मतेंग पांगबियु हाइना स्पेशल ओलंपिक भारत मणिपुर ना थादोरकपा चेरोल अमदा खंगलकली गोवा की पनाजीदा जनवरी तरागा तरेतगी कुन फाउबा पांगथोखिबा अहानबा इंटरनेशनल बीच कॉम्बैट गेम दा मना लौरखरबा सानरोय तरागा तरुक अमदी तोंगान तोंगानबा लम अहुमदा वर्ल्ड रिकॉर्ड थमखरबा वाई गोविंद ओपगी थौरम अमा पांगथोखरे ngasi gi thauram adu social worker as Pishorjit na sponsor tawduna Kickboxing Association of Manipur na sinduna kongba makha nandaiba makha laikai da pangthokibani ningsingba yabadi Goa gi panaji da January 13 tagi kun fauba pangthokiba ahanba international beach combat game aduda India gi mahut sinduna saruk yakiba Manipur na sanaroi 13 na gold medal 13 amati bronze medal manga laukibani Kickboxing Association kan hodnari Manipur Olympic Association da ikhoisu maduda affiliate tawraga madu voting right leina na ba ikanna ikoi gi mari leina ba authority sing da ikanna wari sajari masi ikoi phangna ba tawri aduga ikoi gi national level da su wako level da su ikoi kanna ikoi mari leina na ba du tawraga साइकिल नेशनल लेवल दा इंटरनेशनल लेवल दा अखोई की मसी रिकॉग्निशन अमा फंगरगा ओलंपिक तसु मसी चन्ननबा हाइबसे अखोई की वर्ल्ड लेवल दा कन होना दिन लेबने अरोबा द बुलेटिन असि हेडलाइंस अमोना मियाम दा थमजगे ngasi sathagi ba assembly ki budget session da demand for grant taru ki apun ba senfam lupa koti lishing mari ga chama maudra mapan lakh marfu ga taret ka lishing pipu ga matoi house na yetna ba leitena pass taw khre Chief Minister Nongthongbam Birena mobile laboratory on buy lab buy service hongdokre manung hanjin ba mafam singda transfer tawrakpa wanom bagi chatnabi thadokpiu haina appeal tawrakli Hauzik sathariba state assembly mifam da MLA humpuna citizenship amendment bill gi mayokta leina ba wareb lawgadabni haina All India Trinamool Congress Committee Manipur State Union na khangalakli Faidinga New Primary School Nisa Saba Singhi Mayai Kaba Chinjak Safam Ole Athuba Matamda Mityeng Changbinaba Laikai Miyam na Mari Lainaba Singhi Pukning Chingsilakli Indian Airspace violate Tawbagi Dama Pakistan Air Force ki F-16 fighter jet ama Indian Air Force na Nowshera sector da kapthakre Amasung Manipur State Kala Academy gi nifu ga taret suba All Manipur Sumang Lila Festival lisingani taraga nipan taraga mapan Governor Dr. Nazma Heptulana Iboyai ma Sumang Lila Sanglenda hongdokre